Ahanbada Civil Society Organization Oriba Mizo Zilar Pol MZP Amasung Zo Reunification Organization Zorona Joint Memorandum Mama Mizoram ki Governor Bijikumar Singhagi Kuthangda Pishiladuna Prime Minister Narendra Modi da Indo-Myanmar border fencing ki matangna mohana review tawnabigidamakta appeal tawkhre Myanmar sin state oiriba Mizoram ga kilometer samaga taragi border oiriba sida Mizo Zo community singi oiba history language amasung custom sing sharing toramba sing amasung social cultural familial amasung economic bond akaiba pireba wapham yono wapham ka thamkhre Indo-Myanmar ki border pillar 67 ki manakta khariba fencing sakangnaba singna thodek lamba Myanmar masa oiramgani singnaba singnam khailan silaga khusu khulai kya puthok pusin tawnaba kyara khana hotnaramba laikhre ba khunja singi pawdam lamdam asida wathok ama loisindringai wathok ama nansilaktuna adum paklairi asigumba thawdo asi yamna lebuk thibane madi wathok sing karamna thokliba no madi karamna loisingani haibisi mari leinaba singna ahenba miyeng sangbigi mami ita tadri asigumba thawdo asigi manungsana Sandel district ki manungsana leiba New Somtal gi Aibong Jangkhul Phawgi marakti India lengakna ngakliba Indo-Myanmar border fencing hokiba ehingnong yaide sakhangnaba miyoisingna kakthatlaba matung inthuduna thamlamle hairiba thawdo asigi matangna source amagi matungina Molsom police station konba masum border pillar number 67 ki manakta khariba border fencing adu meter samaga yankhai digi sanirom sangusar ki makhongsing adu kakthatuna inthurambale hari Thawdo adu ki matangna khunjasna phungdorap ki matungina di border fencing kakthatlamliba miyoising asi Myanmar masa sing oiramgani habigi singnabale makhoi sing asi mamangna singam khailan siduna sangsilaptuna khuju khulai kya puthok pusin tawnaba kyara khana hotnaramba laikhre hari Ministry of Home Affairs ki makhada Indo-Myanmar gi ngakhoi sarupta paikhalakliba border fencing ki thabak thoram singda ayat apanamadi ama ada thuan bi thong sing mamangna su kaya thokpa laikhre hairena su paus to makhatana su phungdorakli Sursampur district para special force amasum AR na anti insurgency operations rakhiba team maduna UKLNA gi jungle da saraba camp sik thuwai kreswari para special force amasum Assam Rifles ki apunba team aman Sursampur district da anti insurgency operation amasa thakre hari thajabya ba pawm gi matungin operation Sursampur district ki manung sana leiba Henglep sub division da suspension operation group da yaudaba United Cook National Army UKLNA gi mathak satakibane hanisu report tawri satakhiba operation adu da security force ki apunba team aduda jungle manung da leirama United Cook National Army ki camp kya thuga hiari lob asigi camp kaya su Manipur masu Myanmar da lei hanisu paus ta pali Manipur tangdu laita ba hanjelangna balengana paikhaliba thabak thoram si asigi mayokta UKLNA na irang sakal kliping adu lakshindana ba operation satakhibani lengangna IDP sing ahan phase ki oina masa masa gi mim da hanjinhana bu khona bada nomai kapsinduna landarakhubadu sing adu da United Cook National Army gi cadre sing sene hanisu officer duna phungdokli haina Hindustan Times ki report amna swari Nationwide General Strike Narendra Modi bu paratam binabani lawmilu Mathang thagi taragani thuita lebak miyamna sangsingadoriba Nationwide General Strike Corporate mapu singida khanba Narendra Modi bu paratam binabani haina Manipur lawmi lupna phongdorakli lup asigi secretary hais ibobina sirola madahai Prime Minister Narendra Modi na lawmi singna laibak sigi mapangal hapli bani haina phongdoki bu wafam du state kharagi assembly election naksilakpadagi lawmi singbu pangthanaba amadi makhoi gi lup sing tokai tahanaba tharangni mahakna Prime Minister oiraki ba hauki bisai mathoi sida state kya da pangthokiba miyam gi mifamda lawmi singbu thagat ba phongdokpaga loina lawmi singna laibak sigi setmilon sakot hanwada mateng pangbada natana laibak asigi mising crore samaga nifugani thoironggi saba konana ba sok thaba leitana hotnari haina thagat minari Lengana lawmi singidama akhanaba Prime Minister Kisan Saman Nidhi scheme hawdoktuna lawmi singda lawu siugi mateng oina sahi amada lupa lising taruk piwi gi thausil hawdokrabasu sai khudingi miyoibana hingbada tangai phadana sangwa polam sing yauna lawu singugi polam singi mama leptana hengalakli masida PM Kisan Saman Nidhi scheme gi senpam hengar hanana ba khonadribasi lawmi singbu nungsibagi khudamla hairi hensu paul sta mokhatana pangli Mana lawmi singbu thagat sinari basi board bank ohena na balang thakmani lawmi singbu thagat pa phongdok tuna laklabasu mahakpu
Laingak paihenbada sauna mating pangkiba akhanaba corporate mapu kharada ehenba khudung sabasing phanganaba kumja English ngani ga kungi September kunga nipan wathok oiraba farm lo ohum Lok Sabha amadi Rajya Sabha da masing yambagi khudung saba lauduna pass tawki masigi mayokta laumi organization chahum henbagi body oiriba Samyukta Kisan Morsa SKM na sahidugi November thadagi tha tarago humdoiro Delhi gi ngamkhai lambi sing thingjinduna khongjang singkibani Greenland ngak senna bagidamak Denmark ki ahenba lanmi amasung kusukulai sing thajingkhri US na Greenland loksilabadi NATO kaigani Lars Locke US President Donald Trump hanjin Greenland loksin gani haina phongdokraba matungda Denmark ki territory oiriba Greenland ngak senna bagidamak Denmark na lebadu ki ahenba lanmi amasung kusukulai sing thajingkhri hari North Atlantic Treaty Organization NATO gi mapang oriba Germany Norway amasung Sweden su Greenland ngak senabagi dama makhoi gi lanmi sing thagane haibagi thajaba bikhi US na Greenland loksinana ba thaurang mu yaning da ba phongdokpa loinana Denmark lenga na ngarang US President Donald Trump na singthan ngai oiraba paujel ani thaduna Denmark ki phirep khankhri President Donald Trump na US ki President oiba ahanba tam ki matamda Denmark ki Prime Minister oikiba aduga haujau jingna leba adugi Foreign Minister oiriba Lars Locke US na Greenland loksinana ba thaurang toriba suba akan mamongda yaningda ba phongdokre KNU na sai ama khakta da Myanmar lan mi lising ahum rom hat ki KNLA Hauki basai khakta da Myanmar lan mi amasum ethnic rebel singi marakta khuthokna khibada Myanmar lan mi lising ahum rom hat ki haina Karen National Union KNU na phongdokri Karen National Liberation Army KNLA gi arm wing am oiriba KNU na hauki basai English ngani ga kunga mangada leba adugi Motro district nakal ani ki marak nomai kap na bigi thawdo lising amaga samaga tara khom doirom thoki nomai kap na bigi thawdo singa duda Myanmar lanmi saniga marfuga mari sikhe masum saniga yankhai ga mapana aso open nang ki haina tha sigi tara khom doi phongki ba KNU gi sahi report amada su makhata na phongdo ki hari sikraba lanmi singa dugi manungda operation Commander singbu officer kya syoki soloba Myanmar lanmi singi manungda battalion commander ama major ama sergeant major ama masum lance corporal ama yauken su paus na makata na phongdoki US na pungkunga mari gi manungda Iran da landana bi oithokpa lai European official Iran lenga ki mayokta khongjang loising akan mi hoksa thaduna laglingai ser asida United States na khongjang loising sogatpa ga loigana mathangi pungkunga mari da Iran gi mathakta US na landa bi sound oithokpa lai haina European official amana phongdokre Iran lenga ki mayokta khongjang sanction ba yauki ba miema thauri yanduna hatlagani haina Tehran na phongdokraba matungda President Trump na khongjang loi Irfan Sultani bo halabadi akan be action lokot kani haina ken khangan ki beso lekri Irani eoshi da house power khongjang loi lising ani ga samri ki matak ta hatuna khwai digi tang dulai ta da mafam am oiri US the best of human right activist news agency na house power da khongjang loi lising ani ga samri ohum sikre haiden su paus ta makhata na report awri Japan amasung Philippines ki marakta ngak sen gi khuyek pinakhaiba pawmusu report on rakhi China amasung Japan ki marakta sound unkhana ringai sera sida Japan amasung Philippines ki marakta ngak sen gi yana warol ani khuyek pinakhi ba sid laiba ani na ngak sen gi lam singnarak pasing bo amat oina thengna minana gi panamda lanmi gi mating pina bada mapangal kan khan ba amasung khusu khlai amadi mathau ta polam sing kusina bada su yana khen su paus ta makhata na report awri